Machada Marga Palpichari. District Kudingmakta District Export Committee Amamam Semdana District Export Action Plan Thamna Bahotnari Haina Chief Minister N. Birena Fongdokre. Union Minister of State Aswini Kumar Choube numit nini ki khongchit tangasi Imphal da thunglakre. Hanigi Chief Minister Laikhidraba R.K. Dorendra ki machanupa R.K. Shuras LJP da yaukre. Yai School Assembly Constituency da Mikhal Thengnaragani haina lauthokre. Haukiba pung kunmarida apunba miyoy lising ahum supna ani COVID test tawbada chama marfu tarataret positive oire laina asina maram oiraga miyoy ahum laikhidre miyoy chani supna ahum naba faduna discharge tawkre. Kurungjari Mami TV News ki Manipuri Prime Time Pau mideng tabiri basingbu Silky Janambamna taram nokchari hauzik pau sandok na pijari Lamdam asigi pothok sing mapanda thadokpada hena kumang chawsinaba State Level Export Promotion Committee sembagalunana District Kudingmakta District Export Committee amamam semduna District Export Action Plan thamna bahotnari masida natana Manipur Export Policy ama semna bashu thorang tawri haina Chief Minister N. Birena Fongdokre Wafam Asit numit nini chupna chethagadaba Vanija Utsav State Level Exhibition on Export, a meeting point for buyer and sellers haudokpagi thoramda Chief Minister N. Birena Fongdokkibani. Manipur Laingaki Department of Textile, Commerce and Industry na Thaubural Oiduna Chingmairong de Leiba Hotel Classic Grande ge Imperial Hall da Pangthokiba Vanija Utsav thoramda Chief Minister N. Birena hai. Manipur gi ayamba pothok sing malem na yamna pamnaba ama oi hauzikti lamdam asigi pothok sing mapalda thaba hore Manipur gi chakhau ki hom hauzikti Europe ki laibak sing da thaba gi khudung chaba fangduna thare lamdam asigi khud sa haiba gi pothok sing dagi horaga organic product malem da demand yamna leirakli chingi pothok sing maru oina potari gi pothok sing ngasigi mapal laibak na yamna pamnarakli Manipur da pothok liba pothok sing hena mapung fana pothok na ba amade export tawbada hena khumang chawsinaba leingakna one district one product scheme puthokuna hotnari in free trade ta chadani fugi tax levy loduna export tawbada khudong chadab amal lehaliba asi koknaba center ta taksilagani Indo Myanmar border free trade asi hena khumang chawsinaba leingakna angam hotnari haina Chief Minister N. Birena makhataki one product schemes we have started so like we are not covering all the districts, but even though we have started concentrating in particular some districts like Orange in Tamenglong districts, Lemons in Ukhrul districts, and Ginger is in the Farzul district. We have started exporting lots of tons to the outside, ginger, and this banana is as noni. So like this. We are identifying one district, one product schemes. A branch office of the Passport Seva Kendra at More will also be beneficial for trade in the region. Development of multi-modal logistic park in the state of Manipur has potential for the region and the country in light of planned Trans-Asia Railway network. Territorial highway and inland waterways, as I mentioned before. I'm sure the deliberation during the event in the next 2 days, buyer and seller meet, will be informative and constructive. I'm sure that it will provide valuable perspective. Thauram aduga mari leinana Education and External Affairs ke Union Minister of State Dr. R.K. Ranjan hai North East region ge pothok sing mapung fana export tawna bhotna pada Ministry of External Affairs na angamba mating panggani region asigi pothok sing yumthangnari balaibak sing da hena khumang chawsina thadok pangamna ba Ministry of External Affairs na North East Roundtable kauba thaushilama handak chahidagi hauna paikhatlagani
राउंड टेबल असी इम्फाल देगी इहान हाना होगदबने नॉर्थ ईस्ट के स्टेट निपाल असिना मखोई मखोई के स्टेट की ओइबा एक्सपोर्ट तोबा याबा पोथोक मंगादेगी तरह फाउबा आइडेंटिफाई तौदना सेम साबियु पोटलम सिंगदु एक्सपोर्ट तोबदा खुरोग थांगदनबा मिनिस्ट्री ऑफ एक्सटर्नल अफेयर्स ना थौदांग लौगे हाइना यूनियन मिनिस्टर आर के रंजन मखा ताकी to orient Northeast state to explore export market with our neighbors, Ministry of External Affairs processes to launch Northeast Roundtable meeting beginning with Imphal this year. I already request all the 8 chief ministers to identify at least 5 to 10 items which can be excelled outside the borders, out of the borders of the country. And for that linkage and for that identification of 5 to 10 items which could be excelled by each state, that linkage is ready to provide by the External Affairs. थौरम अदुगे प्रेसिडेंट की वारोद पिरदुना टेक्सटाइल्स कमर्स एंड इंडस्ट्री के मिनिस्टर टीएस विश्वजीत नहाई लमदम असिद लेरिबा रिसोर्स सिंग एखोइना मुन्ना खंगदुना चौखटनबा होटनबा चंगी एखोइ की ओइनदी नेचुरल रिसोर्स मरांग काइना ले नेचुरल रिसोर्स सिंग मतिक चाना सिजनरबदी चहीदा रेवेन्यू ओइना लुपा क्रोर लिसिंग मरी चामरी रोम लाकनी एक्सपोर्ट तौब याबा पोलम सिंग असि मियामगा पुन्ना खंगमिनदुना चौखटनबा होटनसी अमरोमदा खुनाई असिद लेरिबा अनएम्प्लॉयमेंट प्रॉब्लम असि कोखनबदा एंटरप्रेन्योर सिंग पुनिंग थगुत पिचंगी मरमदुना लेंगाकना एंटरप्रेन्योर सिंग चौखट हनबा अंगंबा थौना पुथोक्तुना होटनरी हाइनसु मिनिस्टर टीएस विश्वजीतना मखा ताखी single window policy is koi mamang le ramde because maram the all the entrepreneurs in every door we have to run in here and there to get a license and to get approval to do a business am ta una bahona ba koi mafam khudi mate koi chal ge every door request to gi photo laitena ba haidena koi ngasi di single window policy je koi manipur da masi ma leiba semgre aduga leiriba akhoi gi leiriba bharat ki ngasi muk nungai ba se sisu department of the promotion of the industry and the federation and the internet trade sinangasi is going to launch the national single window policy. Environment, Forest and Climate Change amasung Consumer Affairs, Food and Public Distribution gi Union Minister of State Aswini Kumar Chaube numit nini ki khongchet ngasi Imphal da thunglakre mahaki numit nini ki khongchet asida mahaki loinabe Nita Chaube su loina rakhi mahak ne Imphal gi Bir Deccan Razak International Airport ta hek thunglabaga BJP Mahila Morcha gi President L Lotika Leiman Luchingba Mahila gi team amana taram okhi Bir Deccan Razak International Airport tege mahak Moirangi Centra Tourist Home da chaklan ama charaba matung mafamaduda Forest Environment Kafin PD Department Loktak Development Authority amadi Manipur Pollution Control Board ke makok thongba official singa sakang mai khangnaki Centra Tourist Home degi amok Kaibulamjao National Park da chatlaba matung Moirangi INA Complex manakta leiba Kumar Mandopta PMZ-JKAY amasung Nabsagi beneficiary singda Cheng Hawaii na chingba Yentoki tungda Manipur gi Chief Minister N Biren ga unaraba matung Nijaypa Chathekta leiba BJP Manipur Pradesh ki office ta party ki state president amadi state office bearer shingi oiba interaction program amasu pangthoki haire Hanne gi Chief Minister Laikhidraba R.K. Dorendra gi machanupa R.K. Shuras LJP da yaukre Yai School Assembly constituency da Mikal Thengnaragani haina lauthokre nakalamaram da Lok Jan Shakti Party ase National Democratic Alliance da yawba maramna party ki higher authority na pirakpa instruction matungina lagliba Manipur Legislative Assembly Mikal Thengnagani haina LJP ki National Secretary Ruchida Sharma Brahmachari mayumna fongdokre LJP ki National Secretary Ruchida Sharma na fongdokiba wafam ase ngasi Manipur ki Chief Minister oina term kayarak oiramlaba Laikhidraba R.K. Dorendra gi machanupa R.K. Shurasna LJP ri yawrakpa loinana lakadaru Manipur Legislative Assembly Mikal asida Yai School Assembly constituency da LJP ki mirep oiragani haina lauthokpa ki thoram amada fongdokibane
Moirangkom Saugaijam Kolupta Leiba R.K. Suraski Yumda Pangthok Patauram Aduda Ruchida Sarmanahai Karigumba Party Gi Higher Authority na Lakadori Manipur Legislative Assembly Mikhal Asida LZP Kakta Maktongana Mikhal Tengnana Bahirat Lebadi Yam Drabada Mirep Taramangadagi Kun Fauba Thadok na Bahot Nagani Handaki Mikhal Asida LZP gi Mirep Soidanamaki Tadokani Adumakpu Party gi Maikai Digi Huzik Faubada Mikhal ga Mari Lenaba Wafam Amata Fongdorok Taba Maramna Karamba Fibamda Mikhal Tengnagadagi Habadumakti Kangbangamdri Matam gi Matung Inna Party gi Ferep Lautorakani Hainasu Ruchida Sarmana Makatana Fongdoki ꯑꯩꯈꯣꯏꯒꯤ NDAꯒꯤ ꯁꯔꯀꯥꯔꯁꯤꯗ ꯑꯩꯈꯣꯏꯗ ꯀꯩꯒꯨꯝꯕ ꯑꯦꯂꯥꯏꯟꯁ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯦꯂꯥꯏꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯆꯒꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗꯤ ꯁꯔꯀꯥꯔꯒ ꯆꯠꯃꯤꯟꯅꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯅꯣꯏ ꯇꯣꯉꯥꯟꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯇꯧꯔꯣ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯀꯦꯟꯗꯤꯗꯦꯠ 15 ꯀꯨꯟꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩ ꯀꯦꯟꯗꯤꯗꯦꯠꯁꯦ ꯁꯨ ꯄꯨꯊꯣꯛꯑꯣ ꯑꯦꯂꯥꯏꯟꯁꯇꯅ ꯁꯨꯛ ꯂꯩ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯃ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯗꯤꯇꯦꯜꯁ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯖꯈꯤꯔꯣꯏ ꯑꯗꯨꯕꯨ ꯋꯥꯟꯁ ꯑꯗꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯐꯪꯉꯕ ꯃꯇꯨꯡꯗꯗꯤ इलेक्शनददी सोइदना थोकनी अदुबु करम मौंगदा थोकदबनो हाबददी आगी ऑनरेबल मिनिस्टरना इंस्ट्रक्शन तौरब मतुंगदा अदुगी मतुंगदा अखोय अमु डिक्लेयर तौजगे Thauram adada R.K. Suras Nahai, Lei Kidraba LZP Kiluchingbu Oiramba, Ramvilas Paswangi, Socially Amasung, Economically Sotharaba, Lower Caste Kanglup Singbu, Awang Batak Pukhat Pahaipu Wakalon Adu Pamzarubadagi, Party Asida Yawrakpani, Mahaki Wakalon Adu Hiram Kayada Sotana Ladiba, Manipur Gumba State Amada Yamna Chusanaba Maramna, Party Asida Yawraga, Lamdam Asigi Economy da Hena Chakhatpa Puraktuna, Aikoi Kudingmak Mangzul Tabangamna Bohatagani Haina, R.K. Suras na makataki. Election gi lakpagi kaino siga summa pa khara charak pa timing su erpa adagi akoi imana koi family de gi di kananum tholak pa pai pabung na pamjarum ba kaino ni na do pabung na su aise yamna social kaino da lahan na kaino torok pa ni na sigi kaino se amtang akoi gi coming election si de is thok ta na saruk yab na phaye na sum kaino gi pamjaba ma thamak pa dagi akoi na adugi kaino du the decision ama lawraga andaki lakpa assembly election se contest tauba pharena aise adugi decision se logjarakpani Ngasigi Thauram adada LJP ki National Secretary Ruchida Sarmana R.K. Surasta LJP Manipur Unit ki General Secretary Organization ki 400 sinakhi How kiba pungkun marida Manipur gi miyoi lising ahom supna ani COVID test tobada miyoi chamaga marfu tarat nauna COVID-19 positive oibagaloinana state asida laina asina nabagi masing lak ama lising taranipal janipal hongfutara yokre laina asina maram oiraga miyoi ahom leikidre COVID-19 command control room dagi ngasina midang wairam pumanga faubada fangba pau amagi matung inna miyoi chani subna ahom naba fadna discharge tokre naba farakpagi apunba masingna lak ama lising taramari chanipal hongfumatho shukre active case lising ani chama hongfutara mari leire laina asina maram oiraga leikidaba migi apunba masingna lising ama chanipal kontra mangane fagalakpagi changna chada marfutara taruk dasmik taruk ahomne COVID laina asidagi ngakthok naba laingak na paikhat pathausalamagi makhada miyoi kaya amasu nimit khudingi COVID vaccine kapthokli COVID vaccine kapthoki ba masing ngasi faubada miyoi laktara taruk lising kontra homdoi chanipal homfutara homdoi ne How kiba pungkun marida D-type oxygen cylinder chamapal marfu amadi B-type oxygen cylinder chani kontra mapal Manipur gi tongan ba analahing sangsing da fanghan bangam kre haina COVID-19 command control room dagi fangba paw asina makhatari Imphal West ki SP Dr. Sarangtem Ibomcha gi meeting makada additional SP operations emerged lamabam na luchingba commando kangbu amana ngasi ayuk pum ngarong taba adwaida Prepark Pro gi Lance Corporal ama fagat pangamle haire Prepark Pro gi active cadre fagat pangam kiba aduga mari leinana ngasi Imphal West District Police Station gi conference hall da paugi mifam ama pangthokre paugi mifam aduda Imphal West District ki SP Dr. Sarangtem Ibomcha nahai
Senkai Thumkai Amade, Bomgi Attack Jatabada Chenabadege, Nasi, District Police Commando na Fagalaba Kadarasigi Maming, Nauribam Joy Sankar, Elias Loyumba, Elias Kogang Kawi, Chahi Kontra Taretlom Sure, Apokpagi Maming na, and Inaucha Singh Kawi, Leifam na, Lari Imbam Makalekay Degini Haire, Nauribam Joy Sankar, Inkumcha, Lesangani Tarahum Doige, August Tarada, CM Bungalow Gat Amade, Mantri Pukrida Leba, Route 39 Restaurant da, IED bomb sizinaduna attack chathabada chenaba misakni faraba mioi asedagi nga kauktada semba IED bomb set ama Chinese hand grenade ama airgun rifle ama pack cake mari electronic circuit ahom remote control device ama detonator ahom 3.7 volt ki battery tara 4.5 volt ki battery ahom 9 volt ki battery ani amadi IED bomb sabada changba soldering ki machak matum sufagat pangamle Mahak in kumja lisingani supna mapalda salang thongdagi heroic kauba amagi makada pre-park pro de yauduna Myanmar ngayon song da pangthokpa ta ahom ki basic military training loirba misakni mahak hausik self-styled captain Zidane amade pre-park pro ge chairman Subhas Elias Palhaiba Elias Munigi makada tabak toba miyoy ni haibasu kang bangamle 39 Restaurant Mantripukhi de Lebuda date 17 da bomb Pukayanba, Aduma Misak Tuni, Adugi, the Makta, Impal West District Commando Nasu, Mahaksi 2013 gi, August 22 the Su Maxi Parubani, Aduga Topaki ski Mamang Su Paruba Legre, Aduga Mangonda Hajik staircase ski Makong Oiba, Makong Oigadaba, Sowa, Using Shida Patana, Hutlaga, Napaga Hapaga Piopanhai. Mahiloi Sanghai Basi, Langi Matam da Fauchang Driba, Yamna Singlapa, Mafam Amani, Adubo, Manipur University ki Hanegi Visi, Epi Pande, Lautok Kinabagi Kongjangda, Police na Mahiroi Singh the Chataki Batong Adu, Yamna Laibak Tibani Haina, Manipur University Students Union Musugi, General Secretary, Kanguzam Naresh Kumarna, Fondo Kre. Wafam asi in kumja lesingani tarani palge September kun amasung kun madhoy gilona ba hinda MU ge hostel da police sing na chathaki ba thawng adu ningsing duna pangthok ki ba black day gi thoram da phongtok ki bane Manipur University ki campus te leba traffic point da Manipur University Students Union Mushu Manipur University Staff Association Musa amade Manipur University Teachers Association Mutana punna sinduna pangthok ki ba thoram aduda Kanguzam Naresh Kumar hai matamdugi matik chadaba VC lawthoktuna Manipur University kandaba yade haiba ihauda Mahiroi Singhi kholau tabibagi mahut ngammi haiduna Mahiroi Singhi chathakiba ka hinba thodok adu kaungamlaroi da batangkak amane hairiba numit adubu chahi kudinge Black Day haina palan tawduna lakpane chahi asigi oinasu COVID-19 ki SOP ngakna chamna pangthokpane makhatana chahi kudinge pangthokigani haiba wafamsu Kanguzam Naresh Kumarna phongdokhi Asi pangthok cheriba asigi maru oiba pandamdi Manipur University da adugumba thokhiba yamna tamthiraba thogdo ado amuk hana Manipur University da tholaktanabagi damakta amadi malem sida laiba mairoi khunai gi mahiroi loisang amata da tholaktanabagi pandamda pangthok chabani Tauram aduda Musu Mutta Mushagi President amadi Secretary Singna President Member oina saruk yakhi Chahi Kudingi September Tang Kontra the Pangthokpa International Translation Day Gamari Lenina Sahitya Thaupanglop Sadhaulup na piba Nongthongbam Kunjamohon Translation Award Lisingani Kun Mathoi Manipur ki saknai raba translator Aribam Kumar Sharma da piragani haina Sadhaulup ki secretary Mayang Lambam Uttam Kumar na thokpa charol amana khanghalakli Translation ki lamda hauzik fauba lepalaitana kuttariba Aribam Kumar Sharma ge thaudang kayabu sakhangba amasong ikai khumnaba utpo oina mana ase lanthok kadabani Mahak ase Sahitya Academy amasong Manipur State Kala Academy na jingba mana kaya pidana ikai khumna khraba translator amani hainasu Uttam Kumar gi charul asena makhatari Sumang lilagi taibangda Manipur miyamna yamna pamna kiba nupi konjel da say sakpa mayamna naba jaktek pi haina khangnaba
Chaudhrymayum Nabachandra Sarma COVID namaram oiraga Jenims Hospital da ngasi leikidre. Nabachak pina leikidabada Manipur State Film Development Society MSFDS na awaba fongdurakli. MSFDS na thadorapa cherol amanhai leikidraba Nabachak tekpi sumang lilada nupi khonjel da saisakpada natana lam asida miyam na hena sakhang naraba playback singer amane mahak na leikidabada MSFDS na minute ani to minute na awaba fongdokpaga loinana leikidraba ki mafamda candle light tanduna ikai khumnaba utki mahak na leikidabada mahaki loinabi machanupa ama amade machanupi mga thanami hairi Chief Minister Nongtomam Birengi mityeng makada haingang Assembly Constituency gi manung chana leiba nakong gi anaba leiba amadi tabagi pangkaluwat laba miyoy sing lem na laying bagaloy na hearing aid sing yentokre ngasi gi lem na laying ba amadi hearing aid yentok pagi tawram adu sedagi ngaklo makada Aliyah Verjang National Institute of Speech and Hearing Disability the Regional Center Bhubaneswar BJP Haingang Mandal Haingang Gram Panchayat amadi Haingang United Club Organization hukona sinkibane Imphal East District Haingang Lai Harau from the Pangtok ki batawram aduga mari leinana huko gi Secretary S Tondang Nahai Chahi yamlaba ahal singna taba wat padagi thengnaram bakudong chada bakaya adu ngasi yenthokli ba hearing at aduna khara makhai di kokhan mangamlagani Chief Minister gi midyang makhada ahal singna thengnari bakudong chada ba asi ubiduna lokalak liba khongthang thagat ningai ne ngasi pangtok liba tawram asi makhatana state asigi manung hanjin ba mafam singda pangtok na bohot nagani hainasu mahakna makhatana fongdokhi Letha Charitable Trust na sponsor tawraga Women's Society Huikap Baptist Church na sinduna ngasi Career Guidance Workshop ki tawram ama Huikap Community Hall da pangthokre tawram aduda angta Gram Panchayat ki Pradhan TH Maniharna Chief Guest Huikap Baptist Church ki Pastor TS Ibom Chana President amade Social Scientist Dr. Danabir Lashram na Resource Person oina sarup yakhi Tauram adugi matangda Letha Charitable Trust ke District Coordinator Longzam Ziban Nahai ngasi ke tauram asi loiziloya da sotana lady bat nupa amasong nupisingda lairik mayeg chathan bangamna bagi pandamda society asina Seba Bharat tagi project oina lauraga pangthokpane tauram asigi manung channa society asina Huikap Kungangda Ladiba Ahal Singda Lairik Mayeg Jatnaba Takpi Tambipata Natana Matau Karamna Haksalgi Matangda Kari Jackson Tawang Logadage Haibagi Matangda Su Takpi Tambibagi Tabak Jathari Yumgi Ahalaman Singna Lairik Mayeg Jatuna Madugi Kanaba Kanglabadi Haurak Liba Machamasu Singda Lairik Tamhaning Bagi Ithil Ama Soidanamaki Faurakane Masimak Seba Bharat ki khwaidagi maru iba pandam amasu oiribane masin haurakliba angang singi career sembadasu chauna mateng pangbangam hainasu Longzam Zibanna makhatana fongdokhi Self training tawduna makhoi masana paisa tholaga aikhoigi neglected resource leiriba aikhoigi hainau jom nadraga haining natraga leiriba aikhoigi local resource aikhoina toina neglect tawraba singsidagi makhoina paisa tanaba paisa onthokpa yanaba ikhoina training pibane aduna maruina women empowerment gidamakta makhoi skill gidamakta makhoina leibase akhoi embroidery leibane aduga amusu larik mayek chalhanaba gidam literacy gidamakta makhoina center amani semaga hariba village asigi nupi ahal oibasing isi mayek chalhanbani Canada ki oina khwaidagi chawba Calgary Marathon lisingani kun madhoida Manipur dagi mitai macha ahum na sarp yaduna Canada da leiriba Manipuri singi puwari ama ngarang semkhre Malem gi tongan ba leibak singdagi lakpa athlete kayana sarp yaduna pangthokliba marathon asida Manipur dagi ahibam papak amadi chongtham edi anina kilometer nifonithoi meter kun sangba full marathon da sarp yakhi aduga konthauzam lenina kilometer kunmathoi meter tara sangba half marathon da sarup yakibane full marathon aduda ahibam papakna
pung 3:19 aduga Chongtham Edina pung 4:30 lamtungfam yauduna mathang sitna chamaga kunipal amasung chamnga yangkhainithoi position taki loinana half marathon da saruk yakiba konthozam lenina pung 2:10 da lamtungfam yaroktuna chatrek nifumari suba position tabangamki Hairok Assembly Constituency की मनुंग चनलेबा उकोंगसंग वार्ड नंबर निपाल गे नहासिंगिदमक केंगलगा सोशल वर्कर एंड डिटेन सिंगना सानाबुंग अमा ngarang lamdam adom gi miyamda kutsinakre tinjang kaijang taba yumberal amamam oiduna Manipur bu saktak naba amadi afaba sanaroi kaya semgatsi hairaduna Assembly Constituency asida sana khotnabagi lamda thawai yauzaba sanaroi kaya busu mateng pangani haina social worker and detain singna phongdoki Political gi hundok hunzin tawduna vote mayada minungsi utliba social worker saba miyoshing asi masak khangdoktuna maithiba piba matam oire Congress amadi BJP diki thadok lamlaga mahakpu sogat pirak pasing busu thagatpa phongdokhi Hauzik break amatang lojari Saraswati Charitable Trust, BSc Forensic Science, BE Cybercrime Security, Diploma in Pharmacy, BSc Medical Laboratory Technology, BSc Radio Imaging Technology, BSc Operation Theatre Technology, Diploma in MLT, RIT, ODT, Dialysis Tamnabagidamak, Manipur gi mapanda chatrabasu yaragani. Manipur University da affiliate tawduna Pharmacy Council of India amadi Ministry of HRD New Delhi ne approved tawraba 100% job oriented oiraba Saraswati Charitable Trust pangaida course sing ase English ngani kunmathoi kunithoi gi session da tamnabagidamak admission hojare. Hena kupamorol gidamak contact tawbiu Saraswati Charitable Trust pangai 9856575163 natraga 9402233554. Ibema, nangbu mobile da sanale anu kaidoroge. Mi namanabi laije hoidi kari paramedical tamba chatle habra kaino. Ado nangsu khara chalaga hangu sodana. Yumda game sanaraga adwain sum laibido kanaroiba. Chak charase lao. Lao ko. Laizalai khibro tamo. Madi simsta medical tamba chatkine. Ai kona mung lage dadi. Fare adudi ai ma la kan tamage ko. Hoi, chatlukhige. Admission open. Saina Institute of Medical Science teams. Ai lehorage ko. Ma, Miss Na, ai khoi dela amira. Hoi, nangna medical tamba chatpado. Ai siyaw gena nang nakta hang bala ini. Yani adudi heng chatmina urase. Lao manung changuse. General Nursing and Midwifery GNM 3 years course. 12% arts or science stream in confused to become a part of one of the most respectable professional career of all time. 12% above duration 3 years 6 months. BSc in Medical Radiology and Imaging Technology DMRI. Ultrasound, MRI, CT scan, ECG, X-ray. BSc in Medical Laboratory Technology DMLT. BSc in Operation Theatre Technology BOTT. Recognized by Indian Nursing Council, New Delhi, Government of India. And affiliated to BSS Government of India. Please contact Saina Institute of Medical Science teams, Porampat branch, Porampat crossing opposite SBI and Chinikon, Sena. Breaking matungda taram nukchari.
Nabark ki mityang makada nimit taramanga ni chup na chathagadaba upgrade skill handloom and design training program nga si Kasar ki Joypur Part 3 da leba Wodrang Community Hall da haudokre. Haudokpagi tharam adudat Nabark ki DDM Ravi Shankar Likmabam Handloom and Textiles Kashargi Circle Inspector Ngangom Elina Devi ASRLM Anima Namasudra Amadi PRI member Alokananda Barmana Dice Famki. Tauram aduda Joypur Part 3 gi manung dalaiba self-help group taramapal gi member Jamarom su saruk yaki amaromda Hari Community Hall Ranipur dasu Zute Handicraft ki training program amasu haudoki. Tauram aduda Badri ZP gi president Nirmal Rai O Dilip Singh Amadi Devasti amasung Ranipur gi self-help group member kontra mga muk na saruk yaki. Tauram aduda DDM Nabark BPM BMMU Baskandi Block Amadi AZVB Baskandi Branch ki Assistant Manager Rahul Kumar na Chingbana saruk yaki. Lakadoriba Taranito Subab Manipur Legislative Assembly Mikhalda Kakching Assembly Constituency da Mirep Oinaba Taurang Tauriba Naurib Nabachandrabu Janata Dal United ZDU Kakching Esina Harau Taramna Okre Kakching Sumak Laikai de Leba JNN RUM Holda Ngarang Pangtokiba Tauram aduda Janata Dal Yugi Secretary General Oibatinatana North East ki in charge Oinasu Puriba Lok Sabha ki MP Ramprit Mandalna Chief Guest Janata Dal U Manipur Unit ki President Hangkhan Pau title na President Oiki ZDU Manipur Unit ki Mahila ki President Sundari Devi Party asigi maru oiba miyoy kayasu saruk yaki ngarang pangto ki batauram aduda lakadar mikal asida Naurim Nabachandrana Kakching Esida Janata Dal United ki ticket tagi mirep oinaba Mikhal Thengnaragani haina ZDU Manipur Unit ki President Hangkhan Pau title na lauthokre. Laumi Sinmi Apunlup Lausal na Jahi Kuding Gipangthok to Nilakpa Laumi Ginumit Ngasi Lamlai Assembly Constituency Gimanung Channa Pungdong Bamdalayba Laumi Singi Ningsang Yumbida Haikat Laikat Tamduna Pangthokre Tauram Aduga Mari Lainana Lausal Gi President Mutum Churamani Nahai Laumi Miyam Gidamag Tawai na Ponta Pikraba Atauba Ataubi Singi Mafamda Ikay Kumna Utpo Oina Ngasi Gi Tauram Asi Pangthok Pani Laumi Singbu Mitkap Tok Handuna Jinsak Tamipan Tangdana Bagi Pandamda Lingkat Kiba Lausal Laumi Singidamak Taubu Yaba Tabag Tauram Sing Pangthok na Bahot na Gani Masida Pali Balay Ngak Amadi Laumi Miyamna Mating Pangbiyu Haina Mutum Churamani na Makataki Mipan Tangdana Mikhata Thadana Jinsak Tamipan Tangdaba Lamdam Mama Wainanaba Honabagi Adumba Pandamda Lingkat Kiba Lomi Singi Apulup Lausana Lakadaba Sahi Singasu Lomi Singa Loinana Lamdam Sigi Ekoi Taubaya Tabakra Taunana Bidamaka Masisu Wasak Amaga Loinana Masigi Nishin Yinga Lake Hidaba Singi Matam Tawaina Lairam Lendegi Okoi Lamdam Sigaida Hajana Bigi Matunina Pai Pusina Tauramgi Saruka mo oina Lay Kidraba Lausal gi Taumi Singi Mafamda Minute Ani 2 minute leptuna Ikai Kumnaba Utki Manipur Merger Agreement Question of Nationality and Identity of the People of Manipur Present and Future Status of Manipur House Redland Silong Haiba Hiramda Nongmagi Oiba Discussanama Ngasi The Silong Manipuri Students Union Senduna Ngasi Silong the Pangthokre Nongmagi Oiba Discussion gi Tauram Aduda MSU gi Vice President L. Athoba Maitei, AMS ki President S. Premchand, KSA ki General Secretary Johnson, Desham ki President and Edition Amadi, All Assam Students Union ki Secretary K. Bikramjit Nachingba Saruk Yaki.
National Highway number 37 Imphal Jiri Lambi Pakthok Chokthokpagi matangda None District Manung Chanaleba Longmai Village affected land owners na lokiba warip adu None District ki DC de Pisinduna warip sing adu laingak na tabag to ontok piyu haina Longmai Village affected land owners sing na kanghalakli Hiram asigamari lainana land owners sing asigi mahut sinduna Lantuigong kamay na highway asi paktok choktok pada sokhaliba lamsing resurvey tauna na ba NHIDCL PWD District Administration none amadi affected land owners singaloina na none DC chamber da lokiba warip ki matung inna resurvey tawkiba adu chatna halu affected land owners singi wakat asi paliba laingak nimit yang changbiu haina Lantuigong kamay na makataki pendaba wafam kaya bukhatuna meeting ama fam ki adugi resolution ga koi si copy sing si koi DC de submit tawjaraga koi gi mang ta kadawraba highway sina extension labo kanda sokadawa lam sing amasung yung kai sing property sing bu yamning thina reassess amasung recheck tawraga asumba adu puthokpi duna Suknu Assembly Constituency ki MLA K Ranjit ki Thaurang Makhada Wangu Laifam da leiba Community Health Center CHC na ani subar round ki COVID-19 vaccine kapthopagi thauram ama ngarang constituency asagi manung chana leiba waru kokta pangthokre CHC Wangu ge doctor nurse asa worker amadi COVID task force ki matengalunya na pangthoki ba thauram aduda punnamiyoy chamaga kunhumdoi COVID-19 ki vaccine kapkibagi manungda miyoy chamaga tarahumdoi na ani suba dose ki vaccine kapki Mathang thagi tang nipal fawba chathagadaba vaccination drive asida vaccine kapa yaraba mipum khudingmak saruk yanaba marilenaba singi maikaidagi kanghalakli Kangabok Assembly Constituency ki manung chanba polling number 35/2 Wangbal Lamboi Thong degi Miyoi Kontra Rom Congress Party thadok laga BJP Manipur Pradesh ki State Executive Member oiriba Kontrakpa Manager Mangange Luching Makhada BJP da changlakre BJP Hairok Mandal gi General Secretary Ningthauzam Ramananda yauna pangtukpat taram na upagi thauram amada Manager Mangang nahai Manipur ki Chief Minister N. Biren Luchingba BJP gi laingak asina purakliba chaukat thaurang amadi ahongba kayada thazaba tamduna BJP da changlakliba khodingma kiningba tunghanaba hotnagani chaukat pakhangabok Assembly Constituency amagi damak lakadariba Manipur Legislative Assembly mikhal asida BJP gi mihut ama thagat pangamnaba miyam puna hotnaminasi haina Manjar Mangangna makhatana fongdokhi ban blockage li asuk matik marang kaina yam thoki hamiko adu ngasidi adu gumba wakat mifum hambado BJP telaba matam sahi mari makhai khatam BJP na pandada adu di ban blockade adu legidre Hairok Assembly Constituency ki manung chanba salungfam da leiba Santilata Women Society na MLA Thokjum Radishyam da sel oina lupa lak ani ka lisung yang khai mateng pangkre salungfam kang thokchau da pangthokpa thauram amada Tengbang Seladu Santilata Women Society salungfam gi President Sapam Ongbi Monbi Leimana Luchingba mihut kangbu amana MLA Radishyam da hakthengna khutsanaki Society asina hawalakpada MLA Radishyam na hotnabiki bakaya adubu tawimul kangbu utpa oina selgi tengbang adu MLA da pibani haina Society asigi President Sapam Ongbi Monbi Leimana fongdorakli Tauram aduda MLA Radishyam na Santilata Women Society salungfam gi thawmi singbu thagat pa wafam kaya thambagaloina Society asina salungfam da paikhaliba thabak thauram kaya busu singthaki Soidana semani koila sun logjarure hayeng koila leiti harakani nung siam sangadaba koi hanak semadori lupa karor kun taru muki lambi yam semadori ba hairo ki lambi asoba adagi ningen taba sima yam loi semadori na nung siam sangadaba corona manung ne nung sia pani ngoro pri nung logjage sandra khongni nung loge nung sing ma yaro na club na thingmo bodagi nung phangi dam sikta haina nung phange nung si thugai la kan na single bag dum lerani aduga soidana semjagani kana kana gumna Thazadana adugi program na yaude aduru yawe adu semoi semon program na yaugere yaure pesa legere lerona semol re do
Lions Club of Imphal City gi charter member oiramba Lion Mangsadabam Imo Machana Thasigi tang tara mapalda manung matam chadana laikidabag mari leinana minute ani tumina leptuna awaba fongdokpagi mifam ama ngasi pangthokre Imo Machana laikidaba haibasi club asigi oina chawna mangzabani mahaki mityang sana uba ngamba amadi momon minokta tawduna leiba luchingba amani haina Lion Arun Kumarna thoram aduga mari leinana fongdokhi In Kumcha Lisingani Kunithoigi, Manipur Legislative Assembly Mikhalda, Langthabal Assembly Constituency da Mirep Oinaba Taurang Liba, BJP Manipur Pradesh ki State Secretary P. Somojit Singh Midyang Makhada, Constituency Asig Manung Chanalaiba, Langthabal Kunja Amadi, Langthabal Mantri Kongi Lambi Singh Semjin Kre. COVID Laijet Laksanaba Laingak na Laukalaliba Jackson Tarang ki Manung Channa Laingak na Piriba COVID ki Chana Kanglan Ngak Taba Miyoy Sing Police na Fado na Fine Tian Bagi Tabag Ngasisu Makata na Chetari Ngasi Cheta ki ba Police ki Drive ta COVID ki Chana Kanglan Ngak Taba Miyoy Kunmari Police na Fado na Fine Tian ki Tungda Miyoy Sing ado Warning Piragatado ki Ngasi Cheta ki ba Police ki Drive aduda Fine Oina Lupalising Ahum Chamga Kombat ki Makatana COVID ki Chana Kanglan Ngak Taba Tengnirabadi National Disaster Management Act Lisingani Mangagi Makada akan ba action lobani haina Inspector General of Police Operation E. Priyokumar Singh ne thador pacharol aman hairi COVID-19 ke awa joithing nanglaba Tripura da leriba Maitai Kunaida Takeleima Tengbanglup TLTL na ngasisu awaba taraba imung kayada Tengbang pibagi tabak letune chatari Lairaba pankaigi manung chandaba yumthong singda Tripura Laingak na mateng pangdaba na maram oiraga Agartala da leiba Maitegi yumthong kaya awafam da tarakpa yawrakpadagi ngarang TLTL Tripura gi Secretary Kausnam Birola na luchingba kangbu amana Ajathaki polam kaya Tengbang kre Lamdam asida masing likna kundari ba maitay singidamak matam kuding magta lepto na lakli amadi matung dasuk mating pangkigani haina tengbang lup asigi may kaydigi fongduragli. Manipurdagi miyoy ani heroin gram Chambri Tarani thoy konena Assam gi Karbi Anglong Police na fagat pangam kre fagat laba miyoy ani adudi Amzad Ali Jahi Kontra Taret amasung Anis Khan Jahi Kontra Nipal Kawi Hairi Makoy ani Tasigi Tang Tara Mapalda Manipurdagi Guwahati Chatpa Bus Amadagi Assam gi Laharijan PP Naka Check Poster Check Tobada Fabangam Kibani Haina Assam Special DGP ZP Shinge Tweet Amada Palle Faraba Makoy Anidagi Sapon Hap na Bagis Kontra da Hap na Purakpa Heroin Gram Chambri Tarani Thoy Konena Fagat Bangam Kibani Hairi BJP Manipur Pradesh Medical Cell ki convener Dr. Katramayam Kala Amade co-convener T.S. Sarat Chandra Mityang Makhada Kondrakpam Assembly Constituency ki oina Ayushman Bharat PMJAY card enroll tobagi thoram ama pangthokre Ayushman Bharat PMJAY card enroll tobagi thoram adu Imphal East ki Kondrakpam Assembly Constituency ki manung chanalaiba Chanungge Community Hall da pangthokhi Drive adu da miyoy chatruk kontra mga rom Ayushman Bharat PMJAY card enroll tobani hairi Malem pumbada tengnariba COVID-19 gi laijat asidagi ngakthoknaba achamba Jackson Tarang khara ngakna chatpinaba Mami TV ki maikai degi ningsingchari madudi yumdagi hek chathokpaga face mask upiyu mi amaga gi marakta futaru ki arapat thambiyu mai mit khutsa toina hamdokpiyu amade COVID vaccine kapa yarabasing sungshoi shoidana COVID vaccine kapthokduna laijat asidagi kannaba miyam puna hotnaminasi pada maruba pam kahna pizari
District Kudingmakta District Export Committee amamam semduna District Export Action Plan thamna bahotnari haina Chief Minister N. Birenna fongdokre. Union Minister of State Aswini Kumar Chaube numit nini ki khongchatta ngasi Imphal da thumlakre. हाने की चीफ मिनिस्टर लेखिद्रबा R.K. Dorendro की मचानुपा R.K. Suras LJP दा याउख्रे या स्कूल असेंबली कॉन्स्टिट्यूएंसी दा मिखल थेंगनरगनी हाइना लाउथुख्रे. हौखिबा पुंग कुनमरीदा अपुनबा मियोय लिसिंग अहुम सुपना अने कोविड टेस्ट तौबदा चामगा मरफु तरातरेट पॉजिटिव ओइरे लैना असिन मरम ओइरगा मियोय अहुम लेखिद्रे मियोय चनी सुपना अहुम नाबा फदना डिस्चार्ज तौख्रे. Ngasigi oinadi Mami TV na sandok jabab Manipuri Prime Time Pau putang asidaloy jari meeting tabiri basing bamukahana kurumjari.